Manipuri machasu India ke digital crime kya da Chennabagi list yaure. Andro asida Mirep Oiramba Ningthemjao sing online trading scam da Chennabagi Kerala da fare. Congress ki ticket ta Andro Assembly constituency da Mirep Oiramba Ningthemjao sing online trading scam da Chennabagi Balakat cyber police da fare. Imphal East district ki Yaipok Laimanai top sig tha da leiba Ningthemjao sing chahi humfugom doina Kerala ki manar ka da leiba mioi amadagi namthak tawraga lupa crore amaga lak marifumari lokthokibani. Police ki report matung ina mamang chahi ki August ki November fawbada mioi asina WhatsApp ki khutang da victim oiharoba mioi aduda sel yamna phangangani haina namthak tawraga online trading yahon kibani. Ahan bada victim adu sel khara khak puthok laga sendong chawna phangan ki Ningthemjao na thaba link amada sel invest tawa hon ki sendong khara phanglaba matung da mioi aduna thajaba thamlak patagi sel chawna invest tawa hor ki akon badal pa crore amalak marfu mari lising khani thoi changma ka kun mari victim aduna investor ki adubu kaisam Ningthemjao na namthak tawrga yamla bisanpham adu masagi account da transfer tawki investigator singna hiram asigi matang da kumna tigat pada sanpham adu Ningthemjao ki Central Bank of India ki Porompat branch ta leba account ta changhalaga check siznaduna lokthokre haiba khanglaki yamlaba sanpham adu tamthiba crime thabak thorom singda siznaki haiba investigator singna mek sing khangbangam ki case asigi matang da makhatana investigation chathabada kaisam Ningthemjao ki mathakta namthak tawrga sel lokthokibagi case manga Maharashtra Karnataka Telangana Uttar Pradesh amasung Kerala da register toromba thenaki Kerala ki Palakat ta thokiba thodok adugi matangda Palakat district ki police ki chief Ajit Kumar IPS ki athang matung inadi CRB ki deputy SP Jacob MT nalusing batim amana Ningthemjao fakibani thodok asigi matangda tigat pada cyber crime ki inspector Sashi Kumar T sub inspector Sahid Raman SCPOG Sujit S Loinana civil police officer sing Binod EK Subinyu Sarniya PK amadi Muhammad Fasil A yauki Ningthemjao na atay atopa miyoy kaya dagesu namthak tawraga yamlaba sanpham ama loramba yabagi dam changdam phangbam maramna hiram asigi matangda makatana investigation chathaba hukre hairi Ukrul da pangthokadaba luingai ni festival da ni Furio saruk yadawri numit ni ki festival asida Kemchan gi ming yaudri Ukrul district headquarter da tha asigi taramari amsung taramanga da pangthokadoriba naga phurup ki maru marang hunbagi kumai luingai ni festival da Nagaland ki chief minister ni Furio saruk yagadawri adumak punumin ini ki festival asida Manipur ki chief minister Wai Kemchan gi maming di yawba udri United Naga Council ki miyang makhada state level organizing committee na silaga tangkhun nagalong na yumbu oiduna culture and renaissance haiba thimda festival asi pangthokadabani litanda oirakliba phibam asina nungnangba pohalabasu luingai ni festival mapung phana pangthoknaba thorang tawre apunbagi pangan sagatnabagi pandamda pangthokadariba festival asida Nagaland ki chief minister ni Furio na chief guest Manipur ki deputy chief minister Losidi khona guest of honor oina saruk yagani Dingalung Nongmei amadi awangbung nimaina principal celebrant oina saruk yagani Manipur amadi Nagaland gi atay atoppa legislature sing amadi saknairaba miyoy kiyasu numit inni gi oiba festival asida saruk yagani Naga phurup ki miyoy singna nat ki phizol chetuna phurup asiga mari lainaba jagoi sabaga loinana marumbarang hunbagi laison thorom su pangthokadori phurup asigi oina dil luingai ni haibasi ichamchamba festival amanate Yalongwai dagi hauna kum amagi marumbrang hunba horamdaida pangthokpa festival asi yamna maru oina longna duna lakli thoram asida Zanden Assembly constituency ki MLA SS Olis Pungyar Assembly constituency ki Laisyo Kaising amasung Jingai Assembly constituency ki MLA Kasim Basumna taramna okpugi warol pigani hairi tongan ba ethnic tribe kumpuga tare na pulaga semba naga phuruk pimiyoy kaya amadi India amagi Myanmar gi tongan mafam singda khundari Manipur da anal aimol chothe chiru inpui kharam khoibu lamkang liangmai mau maram maring mayon ngonsang paumai rongmai tangkhul tangal amadi jemen chingba phurup kunrom khundari festival hokdokpagi tharamda Manipur lenga ke chief secretary Dr Punit Kumar Goyal susar yagani ex-CM Ibobi amasung MLA Okram Surya Kumar Burlong misingna thagatpa phongdorakli haukiba chahi tara mangaronggi mamangdagi Khangabok Assembly constituency amadi Thobal Assembly constituency animaki MLA oibiramba hujikna Thobal Assembly constituency ge MLA oiriba
ex Chief Minister Okram Ibobi asanba miyeng amaga loinana arong turengli maring amadi khongban yauna sabirambana ngasi ditorel asigi akoibada khundariba longmi praja singda ising marang kaina phanganduna chauna kanaba pibi bagidama Universal Farmer Organization khangabok amadi longmi praja singna awang bathakta thagat phongdorakli haukiba chahi anirom sida khangabokta double cropping gi akanba ihau lakpatagi ahenba miyeng changbagi tangai fadaba lakpatagi Universal Farmer Organization khangabok nam atam kya gi mamang dagi sinaba yadan lakhiba arong turen makha dambu semjin bina bahaijiru badagi khangabok ki sitting MLA Okram Surja Kumar na semjin sajin bagi thabak paikhat piduna ising marang kaina phanganduna khangabok ka khun thangnari ba khun singda su double cropping gi ihoda khumang yang na changsil lakpana khangabok ki lopari lising ama henbada khudong chaba pibada natna tongan ba lokon singda ahenba ising piduna Junjakta mipal tangdana ba hotnariba asigi damak lawmi lup asigi maikaidagi thagatpa phongdorakli Bangladesh ki election da BNP na saruk ohum thopagi ani phangduna mai pakle Bangladesh ki parliamentary election da Bangladesh Nationalist Party BNP na saruk ohum thopagi ani phangduna chawna mai pakle party asina mathangi lengak semna ba thorang tawba hokri Local media report matung ina Tariq Rahman na luchingba party amasung masiga chatmin nariba gono adhikar porisot amadi gono songheti andolan na bunna sit chani ka taramathoi phangduna parliament 2/3 majority oire Jamaat-e-Islami Alliance na sit humdra phangki baga loinana atai party singna sumnagi sit taruk khak phangki social media platform X ta thagalakpa post amada BNP na hai Mathangi lengak semduna miyangbi apam matung ina mathau taba thabak thorom sing paikhatnaba sem sare Prime Minister oiraba yai haina thajanariba Rahman yauna BNP ge Mirep Oiramba vote masing yamna phangduna mai pakhi February 12 da pangthokpa mikhalda masing yamlaba miyamna vote thadana khibaga loinana Election Commission Security Official amasung International Observers singna mikhalda soingam thondanaba yamna kupna yengsinki Lok Sabha amasung Rajya Sabha gi mifam March 9 phawba adjourn tawkhre Lok Sabha amasung Rajya Sabha gi mifam March 9 phawba adjourn tawkhibaga loinana March 8 da budget mifam ama chathargani hairi mifam gi aroiba numitta leader of opposition oina Rajya Sabha da leiriba Malik Arjun Kharge na president address ki matangda Prime Minister Narendra Modi na pikhiba waron gi matangda marik chumna sengdokna bataksinki budget mifam asigi saruk ama oina ngarang Lok Sabha na Industrial Reliance Code Amendment Bill lisingani kungataruk pass tawduna Industrial Reliance Code Amendment tawnaba ayaba pikhi Lok Sabha da opposition leader oiriba Rahul Gandhi na hanagi army chief Narvane gi phongdriba lairik amagi matangda wangangnabagi khudongchaba pikhi de haibagi matangda February ani dagi house ta charangnaba thoktuna lakhi budget mifam gi ahanba tangkak loisanba numitta BJP na Rahul Gandhi ki matakta thangat kiba disqualification notice ki matangda khanabagi khudongchaba phangkhide Nagaland gi Mejipima da Kanglup ani marakta yummai thanaba yauna khanna chaina khre Nagaland gi Chumoke Dima district ki Mejipima subdivision gi manungda mahusada gi khundamina laba Kanglup ani gi marakta yamna chawna khanna chaina bagi thawdok ama thokre thawdok adu ngasi ayuk pung 10 makhairom tarakpada thokhibani hanadagi hauna Kanglup ani adu lamkhai gi matangda chayanaba leibana ungkhatnarga lakhibani Kangbu amana ngasi mafam aduda changhillaklaga lam adu makhoigini nakhoi leibe yaroi haina tanthokna bahonaki maduna maram oirga yummai thanaba amadi lanthum mang tahanbagi thawdoksing adu thokhibani pau adu hek phangbaga police amasung paramilitary forcing thuna yangna chensinarki district magistrate ki pau matung ina hujikti irang adu lakselle amasung hana chatpa yaramdaba lambi fauna hale hairi